Manipur University Students Union Musuna Athon Abonmaigi Misigi Justice Atubada Putok Pinaba Changsinba Khongjangam Oina Manipur University Main Gate Mamangda Candlelight Protest Chathakri Khongjang asiga mari lenana Musugi General Secretary Kanguzam Naresh Kumar Nahai Athon Abonmaigi Mihat Asi Pendaba Fawi Mihat Asigi Langlalangzin Putok Triba Fauba Miyam na Changsilakpa Khongjang Singda Musuna support Tobagaloinana Makhat Tanasu Khongjang Changsin Khigani January ba khudingmak athubada puthok piduna ahakpa chairak pibiyu haina Naresh Kumar na makhat takhi Asum bagi damaktadi sirabasu sigane haiduna lepikhiba adugumaba thoba athwala boime edubo maki misi asida hoje faubada January ba organization loigera natraga lahulu boigera natraga anda any magan wine daba misa boigera haibam haiba khudima asi fawo fadana lariba si yamna laiba tininga ni chingdadi Manipur miyam asibu kanbinanaba amadi Manipur baza miyam asibu kannanaba adugumlaba miyoi sing asi laitrabara miyoi sing asina laiba matamda makhoibu ngakchang ngapi seminanaba khoigi state forcing di laitrabara haibo pham singsu musuki saitagi hangjage We want justice! We want justice!